None Battalion Assam Rifles na Headquarter 21 Sector Assam Rifles amade Inspector General Assam Rifles is committee makada ngasi None District ki Tupul Khulda World Art Day pangthokre SOP ga na chata ki bathoram adu ko mari lenana mahausa gi leijaram liba umang wamang paturel simungak senduna thamnu buwa saksu lauki Manipur ki district taruk ki tungan mafum singda PRI member sing amade job card holder singna MGNREGS taramanga suba finance commission second installment thado haiba tungan ba wafum sing taksiladuna changsilakliba kongjang sing sawatuna kainau gram panchayat amadi job card holder singna gram panchayat sina konba tidim lambi gi mafam singda tongan ba kongjang sing changsing kre Mafaudam gi makhada ising yuba leite ithei lokong gi oina ba ising thadokpane Masida social media da lan sandoktuna miyam da mi bai hanba tobiganu haina Water Resource Department ki Chief Engineer G Rovindro Sarma na fondorokle Laibaga sige nga si pung kunmari da hengalakliba COVID-19 anoba positive case na laibaga to pasingdagi khwaidagi henroi kre haukiba pung kunmari da laibaga sige wena miyoi lak ahumlom hengake Mamang the United States na nong moda miyoi lak ani lising mauta taret chamriga kuntra hengatpana khwaidagi yamboi kibane Jaupi da laiba 33/11 power substation yakhinaba machine sing semjin bidana caretaker sing na chalaiduna leiramle Kuki Chief Association KCA Khengzoi Subdivision amasung Kuki Students Organization KSO Khengzoi Block ki thomi singna paumi gangpu amaga loinana Khengzoi Subdivision gi manungda leiriba khul singyawara paseng yengsin minabage khongchara machamina krei Maitai singi senglaba life ama moiriba kaubuda maitai singi laisang ama sabada lupa lakh ama gi mateng panglagani haina thangmaiban assembly constituency gi MLA KH Joy Kishan photo frame